ngasi phong khiba tongan tongan masi phong sing amasung thokiba thaudo wathok sing digi maru oibi I pauk sing khonga charaga manipur optional gi maike digi ma'am da thamjagi ahanbada ngasi leibak sigi oiba covid-19 update ma'am da share tawjaramge haukiba pung kun ga mari sida leiba asida miyoi lising nifuga mathoi ga sani pan ga kunthra ga mathoi nauna covid-19 positive oiba thengnarakre aduga hairiba pung pham sida miyoi sangwa ga nifuga mathoi na covid-19 na aduna laikidre haina Health Ministry ki thadorok pa yuki pung nipan paki oiba update ta makhatana su phongdorakli makhasa tharak poina atopa marueba pawamana finally Govindas 1000 BJP da join tokre nimit khragi mamangda Govindas 1000 na Manipur Legislative Assembly digi resign amasu mahaki primary members of Congress ki resignation tokraba matungda ngasi ngaki mamangda Govindas 1000 Mark BJP da join tokre han social media sina thaga naragli aduga BJP spokesperson Sambit Patra Minister of State for External Affairs and Education Dr. R.K. Ranjan BJP Manipur Pradesh President S. Sarda Devi Chief Minister N. Biren Singama sum atopa party ki mukhok thongba miyoi kya sigumlaba occasion asida saruk yakhi amasum asigumlaba maki reception event asi BJP headquarter New Delhi da ngasi pangthokli amasum Chief Minister N Biren Singhana Govindas si eigi Marup ni haina su phongdokhi haina source amanu su makhatana palli BJP si mapangal kangkat hanabagi damakta mayam gi damakta punna honaminagani haina su Chief Minister N Biren phongdokhi makha tharak poina to paw amana lainga ki hospital singna covid naraba sing layeng bigi mawong penadre Rims Jenims yauna lenga ki hospital sing COVID-19 naraba miyoi sing layeng bagi mawong miyamna penadre hairiba hospital sing asigi layeng bagi mawong asidi misang laiba singna hingba aduga misang leitaba singna siba haibaduni haina Democratic Student Alliance of Manipur Desam akan mamong na yaningdaba phongdorakli oiriba phibam asidi laibak pharaga hingba laibak thiraga na sijaba haibaduni isam samna laiba miyoi singdi ICU da laying bagi kudong chaba laitre masida natana phamung phaw phangdabagi sang nemle phiba masida anaba amana siba haiba singak ningai oidre maramaduna desamna miyam gi mute sinduna hauju covid ki sathariba laying asida akhanaba miyeng sanglagani hairi Manipur lenga ki health ki thausu puriba CM na hiram sigi matana miyeng sangbi o haina su phongdok narakle makhasa tharak poina to paw mana Mizoram gi MP ke Bandal Bena Assam Police na masin hangnaba kaukre sayola sida Assam Mizoram khaida state ani gi marakta misimina yauna khu thona ki badugi matung kian khanganbagi warol kya laukhthorakbagi maral Mizoram gi amatangai raba Rajya Sabha gi MP ke Bandal Benabo Assam Police na August amada masin hangnanabagi dama kaukre Assam Police ki maikadigi Mizo MP asigi matakta ain goeba thabak laukholagani haide su paw amana makhatana phongdorak de du ma'am pawsi ma'am tentak no share tawjaragi maruibi pawsing leragadi ma'am da sujai shoidan update pijara can channel sigi maikadigi thamjari and thank you